Leichal Radio Live Channel gi listener khudimagpu taram nokchari. Ngasigi wari asigi mamingna KALLAK MANGDA CHANG TABA. Aduga wari sibu ibirakpina Chanu. Adudi mayam punna KALLAK MANGDA CHANG TABA haribu wari simu taminarasi. Hai angang sa noi bu chana thakna badu Thourang tawro ni he nupi mayumgi mi loina yoksilakle. Loire ine ngahak leraga puthoki tawbani. Hoi Bembang nangna khara gyan tai angang sing saga yenbi sing do kauksalu somdagi ne yari hek haibaga sat tawnaba. Ngasi si kusumga lembaga gi luhongba numit ni. Mahai punglang hiklangi nupa mayumsu nupi mayumsu. Loyum bedu nupi mayumda thilakpagi matang ni. Asa athak yeli amasu wari watai tawduna chamin thakminai. Hai sakhiya nangi namong nupi thinba lakpada yaurakpa angang leisabi macha ama aidi yam pahamurebu ise tanja sida imau amuk thibiri boire hoini he aidi yamna pame kamdongni sidia o masaktuda khangjelo haujikti ngai sin oire dongni na ne hayeng ko na thabakka loira kanda isegi mau amu haibasi mangai dana aduna pharani bu as pame aidi nupi masa don thokna pamkre asamna machinda son duna khambi du chatki Luhong nongan bani ngarang luhong bagi thabay ingkhangda khara waru bagi sakhi du ngasi di yaho khara thenglap hogoli mahang na mamit phakli hogolak paduda mamau nupi du simsit matonduna te tawduna hakam wa chanduna wai sitlami ibema nangde hogota ngairi bro kusum du ikhang khangi manem gi khonjel duda ima ngarang khara thengna tumkhibaduda hoi kaisu kaide Adubune mina tum hogolakpada sumsit nura mayokna bataw haideko matungda khangjilu matang sana duna wai sitpa wai teiba mapa thoklabasu natungda sumjit nurado losilu khangabro inemna hairi sibo nangbo hoi ima khangani ngasi di matam se yam thengkhre ngarang luhongba la haudaba mi potyeng piba laknarani iru mai thazaruro imana ne waising tawbiraage kusum do manem gi wadu taraga Manem na hairisi miyam mamangda mahakpu phajaning bagini khallibra khandribra hoi mai karisu haida sumjito manem da sinaram laga imung jangkhri sakhi thoina khanjiluda adumak waisit lawi ayuki sak tolakpa matamduda pungdu fana thengkhri bema mau nangbu tabro sakhina kauduna changlakpani ima ai kada leye haima nangdi tumdana leirabro loisinaba tawroni nangbo thengkhrani aduga chana thaknabasina kari tawsige ima khoina dum phanaba sinbiroda phare adudi ahal singa tanarurage ngaihake matung mapamlomdagi nungthilgi haijaba lai ibema nangsi maugo oirabani ne yam pakti haiba noisi oraga khangni bema ado nangbu pung kya da hogatke nayumda leiringa yahu khuthengduga is sidadi ngana hogole bema adubu kaya danoba pung 6 makhai dai da hogole is adudi akhoi paba phawba sajik phaluraga kare ebema ngalli kaina asumna marai kai gi mata singa wari watai tawringai asa thak yelai mayam du chabada ngai hakmai onsili tanjadu du kusum gi mama tombirai du macha gi manakta changlai angang sa noine asoida ngai hak phamu nangna ta sigane ima wari imta sanagi is ine tombirai nang simanungai khidre he mina sari theingai sida hoine adubu haiba aswaida saruro asamna mataroi singdu tanthokuna karino wari juja tawri mama machadu matamna thingzilakpana mapamgi misu hankhre sairam kholamba mayamdu leikai gi leisabi amani na loishinba changlai inama singjuda haubro hawi adoi chanmacha noi aigi ka se amta singna loishilamuko inama se koksikpana kaino matawre Hoinama Leisabi macha singduna kadu loishinabo hotnai kusum madi phamung kakhatuna hippaga dum leithoi bema mau tabro kai haima imaudi tumlura bro hoima ngayak oitho uri lao hogalo sak sakhoma masaraga tumnaba akhoi sak loirabo ima loire sak loire tabada tumningambaga swai mangkhre Pamungdagi thuna kumthaduna sakhumda changki Mana changlakpada mapuroibaga makuga chaba horami
ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ ꯑꯅꯤꯗ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯥꯒꯤ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ ꯃꯅꯦꯝꯁꯨ ꯉꯥꯏꯔꯨꯕ ꯇꯧꯗꯦ ꯃꯀꯨꯗꯤ ꯃꯕꯨꯛꯇ ꯀꯔꯤꯅꯣ ꯈꯜꯂꯤ ꯃꯧꯒꯤ ꯃꯇꯧꯁꯤ ꯕꯦꯃꯥ ꯅꯃꯥꯗꯤ ꯀꯔꯥꯏꯗ ꯂꯩꯍꯧꯔꯦ ꯍꯣ ꯂꯥꯛꯑꯦ ꯂꯥꯎꯅꯦꯍꯦ ꯆꯥꯔꯤꯉꯩꯗ ꯄꯨꯟꯅ ꯆꯥꯍꯧꯁꯦ ꯃꯈꯣꯏ ꯃꯁꯦꯟ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯦ ꯂꯣꯏꯔꯒ ꯃꯅꯤ ꯃꯃꯧ ꯀꯣꯂꯤꯛꯇꯨ ꯐꯦꯡꯇꯣꯛꯑꯒ ꯄꯣꯊꯥꯕ ꯆꯪꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯁꯈꯤ ꯅꯪꯕꯨ ꯑꯩꯅ ꯅꯃꯧꯗ ꯍꯪꯉꯨ ꯍꯥꯏꯕꯗꯣ ꯍꯪꯂꯕ꯭ꯔꯣ ꯍꯩꯃꯥ ꯏꯆꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯗ ꯁꯈꯤ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯕꯁꯤꯃ ꯑꯩꯅ ꯄꯥꯝꯂꯤꯁꯤꯒ ꯍꯣꯏ ꯏꯆꯦꯒ ꯑꯩꯒ ꯍꯦꯛꯇ ꯍꯪꯉꯒ ꯂꯣꯏꯔꯦ ꯄꯥꯈꯠꯄꯤꯔꯨꯅꯣꯝꯅꯤ ꯈꯝꯕꯤ ꯑꯃꯗꯤ ꯁꯈꯤꯗꯨ ꯀꯨꯁꯨꯝꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯕꯦꯝꯃ ꯆꯥꯛ ꯊꯣꯡꯂꯤꯔꯣ ꯍꯣꯏ ꯏꯃꯥꯕꯣꯛ ꯀꯔꯤ ꯃꯊꯦꯜꯅꯣꯅꯦ ꯏꯔꯣꯝꯕ ꯑꯃꯒ ꯀꯥꯡꯍꯧꯒ ꯇꯧꯔꯁꯤꯔꯥꯅ ꯈꯜꯂꯤꯌꯦ ꯏꯃꯥꯕꯣꯛ ꯐꯩ ꯑꯗꯨꯕꯨꯅꯦ ꯌꯦꯡꯉꯣꯏ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡꯗꯅꯦ ꯆꯥꯛ ꯊꯣꯡꯂꯝꯗꯥꯏꯗ ꯍꯤꯟꯖꯥꯡ ꯍꯪꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯃꯇꯨꯡꯗꯗꯤꯅꯦ ꯅꯅꯦꯝ ꯅꯀꯨꯗ ꯈꯔ ꯍꯪꯉꯨꯀꯣ ꯍꯣꯏ ꯏꯃꯥꯕꯣꯛ ꯃꯆꯤꯜꯗ ꯍꯣꯏ ꯈꯨꯝꯖꯕ ꯈꯛꯇꯅꯤ ꯃꯊꯃꯣꯏꯗꯗꯤ ꯁꯥꯎꯅꯤꯡꯉꯤ ꯑꯗꯣ ꯏꯃꯥꯕꯣꯛꯅ ꯂꯥꯛꯏꯁꯤ ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩꯅꯦꯍꯦ ꯅꯪꯕꯣ ꯀꯩ ꯋꯥꯅꯣ ꯏꯃꯥꯕꯣꯛ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯊꯤꯜꯂꯛꯄꯗ ꯐꯤ ꯑꯁꯪꯕ ꯏꯟꯕꯤ ꯃꯤ ꯋꯥꯡ ꯆꯥꯎꯕꯤꯗꯨꯕꯨ ꯀꯅꯥꯅꯣ ꯐꯤ ꯑꯁꯪꯕ ꯑꯣ ꯑꯩꯈꯣꯏ ꯊꯣꯏꯅꯨꯅꯦ ꯏꯅꯥꯎꯅꯨꯄꯤꯅꯦ ꯏꯅꯥꯎꯅꯨꯄꯤ ꯍꯥꯏꯁꯤꯕꯨ ꯁꯥꯒꯩꯒꯤꯔꯥꯃꯤ ꯃꯥꯅꯦ ꯑꯣꯟꯊꯣꯛꯅ ꯀꯨꯞꯊꯅ ꯍꯪꯈ꯭ꯔꯦꯗ ꯏꯃꯥꯕꯣꯛꯁꯦ ꯃꯅꯦꯝꯁꯨ ꯋꯥꯄꯥꯡꯁꯜꯂꯛꯏ ꯍꯥꯏꯕꯤꯌꯨ ꯑꯃꯨꯛꯇ ꯁꯦꯡꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤꯅꯦ ꯑꯩꯉꯣꯟꯗ ꯇꯛꯄꯗ ꯋꯥꯒ ꯈꯨꯝꯐꯝ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯀꯨꯁꯨꯝꯗꯨ ꯅꯣꯛꯇꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯣ ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯃꯤꯡꯅ ꯊꯣꯏꯅꯨ ꯀꯧꯕꯅꯤ ꯆꯍꯤꯅ ꯀꯌꯥ ꯁꯨꯔꯕ ꯃꯥꯕꯨ ꯑꯉꯥꯡꯅꯤ ꯆꯍꯤ 19-18 ꯑꯗꯨꯃꯥꯏ ꯁꯨꯔꯝꯗꯧ ꯃꯥꯜꯂꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯆꯍꯤ ꯑꯃꯅꯤ ꯂꯩꯖꯈꯤꯁꯅꯨ ꯃꯥꯕꯨ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕ ꯖꯥꯠꯂꯣ ꯂꯩꯇꯦ ꯑꯗꯨꯒꯤꯗꯤ ꯅꯨꯄꯥ ꯌꯥꯕ ꯑꯉꯥꯡ ꯅꯠꯇꯦꯗ ꯏꯃꯥꯕꯣꯛ ꯀꯨꯁꯨꯝꯃ ꯏꯃꯥꯕꯣꯛꯇꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯌꯥꯝ ꯄꯥꯝꯖꯔꯨꯔꯦꯕꯨ ꯑꯗꯨꯗ ꯌꯥꯅꯕ ꯑꯃꯨꯛꯇ ꯏꯃꯧꯅ ꯁꯤꯜꯂꯛꯎꯕ ꯍꯣꯏ ꯏꯃꯥꯕꯣꯛ ꯑꯩ ꯌꯨꯝ ꯆꯠꯄꯗ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯀꯦ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤꯗꯣ ꯁꯨꯝꯅꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯀꯨꯁꯨꯝꯗꯣ ꯃꯕꯨꯛꯇ ꯌꯦꯛꯇꯨꯅ ꯂꯩꯍꯧꯏ ꯀꯨꯁꯨꯝ ꯍꯥꯏꯕꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯕꯨꯛ ꯂꯨꯕꯤꯅꯤ ꯃꯤꯅ ꯀꯔꯤꯅꯣꯃ ꯇꯧꯔꯛꯄꯗ ꯃꯁꯥꯗꯣ ꯀꯜꯂꯛ ꯈꯝꯕꯜꯕꯅ ꯃꯥꯡ ꯊꯥꯏ 5ꯅꯤ ꯆꯥꯛꯀꯧꯕ ꯊꯥ ꯐꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯊꯣꯏꯅꯨꯒꯤ ꯋꯥꯔꯤꯁꯨ ꯍꯧꯗꯣꯛꯏ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯄꯤꯁꯛꯅ ꯃꯆꯥꯗꯨ ꯆꯍꯤ 2-3 ꯂꯩꯖꯈꯤꯁꯅꯨ ꯍꯥꯏꯔꯛꯏ ꯈꯝꯕꯤꯁꯨ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯈꯨꯝꯃꯤ ꯏꯆꯟ ꯃꯆꯥ ꯅꯪꯒꯤ ꯀꯣꯜꯂꯣ ꯁꯤꯕꯣ ꯍꯣꯏ ꯏꯅꯝꯃ ꯀꯌꯥꯗ ꯂꯩꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯂꯩꯕ ꯅꯠꯇꯦ ꯏꯅꯝꯃ ꯑꯩꯈꯣꯏ ꯃꯥꯝꯇꯣꯟꯅ ꯆꯥꯛꯀꯧ ꯗꯈꯤꯅꯥ ꯄꯤꯔꯤꯅꯤ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯣꯌꯦ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ ꯀꯩ ꯐꯤ ꯁꯥꯗꯣꯏꯅꯣ ꯅꯪꯒꯤꯁꯤꯕꯣ ꯑꯍꯥꯟꯕꯒꯤꯗꯤ ꯁꯤꯟ ꯇꯝꯕ ꯑꯣꯏꯅ ꯐꯅꯦꯛ ꯁꯥꯗꯣꯏꯅꯦ ꯏꯆꯟ ꯃꯆꯥ ꯑꯩꯒ ꯁꯥꯃꯤꯟꯅꯁꯤ ꯏꯅꯝꯃꯁꯨ ꯅꯨꯡꯊꯤꯜꯁꯦ ꯂꯩꯐꯝ ꯈꯪꯗꯦ ꯊꯕꯛ ꯂꯩꯇꯕꯁꯤꯗ ꯏꯅꯝꯃꯕꯨ ꯐꯤ ꯁꯥꯕ ꯍꯩꯕ꯭ꯔꯣ ꯑꯁ ꯌꯥꯝ ꯊꯤꯅ ꯍꯩꯈ꯭ꯔꯖꯥꯠꯅꯤꯗ ꯑꯗꯨꯗꯤ ꯁꯦ ꯏꯅꯝꯃꯅ ꯂꯨꯍꯣꯡꯕꯗ ꯄꯨꯔꯛꯏꯕ ꯐꯅꯦꯛ ꯐꯤ ꯈꯨꯗꯩ ꯀꯅꯥꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯑꯩꯒꯤ ꯏꯌꯣꯡꯗ ꯏꯁꯥꯅ ꯁꯥꯔꯒ ꯂꯣꯏꯅ ꯄꯨꯔꯛꯏꯅꯤ ꯀꯩꯅꯣ ꯑꯣ ꯑꯩꯗꯤ ꯍꯩꯔꯝꯃꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯦ ꯅꯪ ꯇꯥꯆꯧꯗꯣ ꯍꯟꯗꯛꯇꯤ ꯊꯕꯛ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯠꯇꯦ ꯑꯗꯨꯅ ꯁꯦꯜ ꯊꯨꯝꯗꯣ ꯅꯥꯇꯩ ꯈꯤꯇꯪ ꯆꯥꯕ ꯋꯥꯠꯂꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯂꯪ ꯂꯧꯕꯒꯤꯁꯦ ꯅꯪ ꯄꯨꯊꯣꯛꯎ ꯏꯅꯝꯃꯒ ꯇꯦꯛ ꯁꯥꯃꯤꯟꯅꯔꯒ ꯍꯟꯖꯤꯜꯂꯛꯀꯦ ꯍꯣꯏ ꯏꯅꯝꯃ ꯌꯥꯏꯌꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯁꯨꯝꯗꯨ ꯐꯤꯌꯥꯝ ꯑꯃ ꯁꯨꯔꯤ ꯃꯧ ꯅꯪꯕꯨ ꯐꯤ ꯁꯨꯔꯤꯕ꯭ꯔꯣ ꯏꯃꯥꯒꯤ ꯐꯤꯁꯤꯃꯒ ꯐꯅꯦꯛꯁꯤꯃꯒ ꯑꯝꯇ ꯌꯥꯎꯊꯣꯛꯎꯁꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯧꯔꯛꯑꯗꯝꯅꯤ ꯃꯤꯅ ꯊꯕꯛꯁꯦ ꯈꯤꯇꯪ ꯊꯨꯔꯦ ꯌꯥꯝꯃꯦ ꯍꯥꯏꯔꯗꯤꯅꯦ ꯁꯤꯒꯨꯝꯕ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯗꯨꯝ ꯊꯣꯛꯑꯗꯕꯅꯤ ꯀꯔꯤꯅꯣ ꯃꯧ ꯅꯪꯒꯤꯁꯤꯕꯣ ꯌꯥꯔꯦ ꯏꯃꯥ ꯀꯣꯛ ꯊꯅꯝꯕꯒ ꯆꯪꯈ꯭ꯔꯣ ꯁꯦ ꯏꯃꯥ ꯏꯄꯦꯝꯃ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯑꯁꯨꯝꯅ ꯃꯅꯦꯝꯗꯨ ꯃꯆꯤꯜꯗ ꯉꯥꯡꯗꯨꯅ ꯆꯠꯈꯤ ꯀꯨꯁꯨꯝꯗꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯍꯧꯏ ꯏꯆꯟ ꯃꯆꯥ ꯅꯪꯕꯨ ꯐꯤꯁꯤ ꯅꯅꯝꯃꯒ ꯁꯥꯃꯤꯟꯅꯅꯤ ꯍꯥꯏꯗꯥꯏꯅꯦ ꯍꯣꯏ ꯏꯃꯥ ꯍꯥꯏꯕꯅꯤ ꯂꯪ ꯅꯨꯡ ꯂꯧꯕꯒꯤ ꯁꯦꯜꯗꯤ ꯄꯨꯊꯣꯛꯇ꯭ꯔꯁꯨ ꯂꯪꯆꯥꯛ ꯆꯥꯛꯄ ꯂꯪ ꯍꯥꯞꯄꯁꯤꯗꯤ ꯃꯥꯒ ꯇꯧꯃꯤꯟꯅꯕ ꯌꯥꯕꯅꯤ ꯇꯧꯔꯤꯁꯦ ꯏꯃꯥ ꯃꯤ ꯃꯧ ꯑꯣꯏꯕꯗꯨꯗ ꯑꯩꯅ ꯄꯪꯈꯥꯏ ꯍꯥꯏꯅꯤꯡꯗ ꯇꯧꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯅꯠꯇꯦꯗ ꯏꯗꯣꯝꯆꯥ ꯂꯪ ꯍꯥꯞꯄ ꯍꯧꯔꯕꯣ ꯑꯁ ꯁꯤꯒꯤ ꯃꯆꯨꯁꯤꯕꯣ ꯐꯖꯗ꯭ꯔꯣ ꯏꯅꯝꯃ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯠꯅꯩ ꯍꯥꯏꯌꯦ ꯁꯤꯒꯤ ꯃꯆꯨꯁꯤ ꯏꯁꯪ ꯃꯆꯨꯗꯅꯦ ꯇꯤꯡꯈꯥꯡ ꯃꯊꯤꯕꯣꯡ ꯃꯆꯨꯅ ꯀꯣꯠꯄꯅꯤ
ꯑꯩꯗꯤ ꯏꯍꯩ ꯍꯩꯅꯧ ꯌꯥꯗꯦꯀꯣ ꯑꯩꯅ ꯂꯪ ꯂꯧꯕꯗꯣ ꯏꯅꯝꯃꯒ ꯆꯠꯃꯤꯟꯅꯁꯤꯅ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯕꯅꯤꯀꯣ ꯍꯣꯏ ꯏꯕꯦꯝꯃ ꯃꯧ ꯑꯩꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯣꯏꯒ ꯃꯥꯟꯅꯕꯗꯤ ꯀꯔꯥꯏꯗ ꯌꯥꯔꯅꯤ ꯏꯆꯟ ꯃꯆꯥꯒꯤ ꯃꯃꯥ ꯃꯆꯥꯗꯣ ꯃꯕꯨꯛꯇ ꯈꯜꯂꯤ ꯉꯥꯡꯊꯣꯔꯛꯏꯁꯤꯒ ꯇꯧꯊꯣꯔꯛꯏꯁꯤꯒ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯅꯦꯝꯒ ꯆꯤꯛꯅꯔꯛꯂꯅꯤ 이돔ꯆꯥ ꯑꯗꯣ ꯍꯌꯦꯡꯗꯤ ꯂꯥꯏꯖꯤ ꯊꯨꯡꯉꯅꯤꯗ ꯊꯨꯡꯉꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯞꯇꯥꯃꯨꯛ ꯂꯩꯔꯒ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯏꯟꯒꯦ ꯀꯔꯥꯏꯗꯩꯅꯣꯗ ꯏꯅꯝꯃ ꯃꯈꯥ ꯊꯪꯕꯤꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯄꯣꯃꯤꯂꯥꯗꯒꯤ ꯁꯦꯜ ꯄꯨꯔꯒ ꯂꯪ ꯂꯩꯔꯤꯅꯤ ꯁꯦꯜ ꯍꯥꯟꯅ ꯁꯤꯡꯗꯧꯅꯤ ꯐꯤ ꯁꯥꯔꯒ ꯑꯁ ꯁꯦꯜꯕꯨ ꯅꯪ ꯇꯥꯆꯧꯒꯤ ꯁꯦꯜ ꯐꯪꯉꯅꯤ ꯍꯥꯏꯕꯅꯤ ꯐꯤꯁꯦ ꯁꯥꯔꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯃꯃꯝꯗꯤ ꯂꯧꯍꯧꯗꯣꯏꯅꯤ ꯀꯩꯅꯣ ꯅꯪꯒꯤꯁꯨ ꯊꯝꯖꯤꯜꯂꯨ ꯍꯌꯦꯡꯋꯥꯏ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯏꯟꯅꯕ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯄꯨꯟꯅ ꯂꯩꯕꯗꯣ ꯀꯩꯁꯨ ꯉꯝꯗꯕꯅꯤ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯒꯤ ꯇꯦꯛ ꯇꯦꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯐꯤ ꯂꯥꯏꯖꯤ ꯁꯦꯠꯄ ꯏꯟꯕ ꯌꯥꯝ ꯐꯩ ꯍꯥꯏꯅꯕꯅꯤ ꯀꯨꯁꯨꯝ ꯏꯕꯦꯝꯃ ꯅꯪꯁꯤꯗꯤꯀꯣ ꯈꯨꯠꯀ ꯆꯤꯟꯒ ꯃꯥꯟꯅꯔꯗꯤ ꯈꯔꯁꯨ ꯐꯗꯧꯕ ꯃꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯂꯤꯗꯨ ꯈꯖꯤꯛꯇ ꯐꯥꯎꯕ ꯏꯀꯥꯏꯒꯦ ꯍꯥꯏꯗꯦ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ ꯈꯪꯗꯦꯗ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯇꯧꯔꯛꯏꯗꯨꯒ ꯑꯩꯈꯣꯏ ꯏꯆꯟ ꯃꯆꯥ ꯑꯣꯏꯅ ꯇꯧꯔꯤꯁꯤꯒ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯖꯥꯠꯅꯤ ꯇꯟꯖꯥꯗꯨꯗ ꯁꯈꯤꯗꯨ ꯃꯃꯧꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯏ ꯃꯧ ꯍꯩ ꯃꯧ ꯃꯅꯦꯝꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯆꯦꯟꯆꯠ ꯇꯧꯅ ꯆꯠꯈꯤ ꯀꯔꯤꯅꯣ ꯏꯃꯥ ꯁꯨꯃꯥꯡꯗ ꯐꯧ ꯐꯧꯔꯤ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯈꯪꯗꯕ꯭ꯔꯣ ꯎꯗꯕ꯭ꯔꯣ ꯎꯏ ꯀꯩꯅꯣ ꯌꯨꯝꯁꯦ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯈꯪꯉꯤꯅꯤ ꯅꯣꯡ ꯄꯗꯠ ꯇꯧꯔꯛꯏꯁꯦ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ ꯇꯥꯏꯌꯦ ꯈꯪꯉꯦ ꯑꯗꯣ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯑꯩ ꯏꯇꯣꯝꯇꯅ ꯁꯨꯛ ꯂꯨꯝꯈ꯭ꯔꯕ ꯐꯧꯁꯦ ꯀꯩꯗꯧ ꯍꯥꯏꯕꯅꯣꯕ ꯌꯨꯝ ꯃꯤ ꯂꯩꯇꯦ ꯂꯩꯔꯣꯏ ꯈꯪꯉꯕꯗꯤ ꯀꯔꯤꯒꯤ ꯐꯧ ꯐꯧꯔꯤꯅꯣ ꯌꯦꯡꯉꯨꯅꯦꯁꯦ ꯉꯝꯅꯕ ꯉꯥꯡꯉꯤ ꯉꯝꯅꯕ ꯈꯨꯝꯃꯤꯅꯦꯁꯦ ꯁꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯤ ꯍꯣꯏ ꯌꯥꯔꯦ ꯐꯧꯁꯦ ꯂꯧꯁꯤꯟꯗ꯭ꯔꯁꯨ ꯑꯗꯨꯕꯨ ꯄꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯐꯤꯁꯤꯡꯁꯤ ꯅꯪꯒꯤꯗꯤ ꯂꯣꯏꯅ ꯂꯧꯁꯤꯜꯂꯒ ꯑꯩꯒꯤ ꯐꯤ ꯑꯅꯤꯈꯛꯁꯤꯅ ꯀꯩꯗꯧꯔꯤꯕ ꯍꯣ ꯐꯤ ꯃꯌꯥꯝꯗꯣ ꯂꯧꯁꯤꯜꯂꯛꯄꯗꯅꯦ ꯈꯨꯠꯇꯣ ꯆꯟꯗ꯭ꯔꯕ ꯌꯦꯡꯉꯨꯅꯦꯁꯦ ꯇꯧꯅꯨ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯒꯤ ꯃꯤꯒꯤ ꯌꯥꯝ ꯅꯥꯏꯒꯅꯨ ꯌꯨꯝꯁꯤꯗ ꯍꯤꯡꯃꯤꯟꯅꯔꯗꯤꯅꯦ ꯄꯨꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯁꯦ ꯑꯁꯨꯝꯅ ꯀꯨꯁꯨꯝꯗꯨ ꯏꯇꯠ ꯇꯠꯇꯅ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯃꯤꯒꯤ ꯍꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯇꯨꯅ ꯇꯧꯏ ꯑꯁꯤꯒꯨꯝꯕ ꯃꯃꯧꯒꯤ ꯁꯥꯖꯠꯁꯤꯗ ꯑꯣꯏꯔꯦ ꯃꯅꯦꯝꯅ ꯊꯋꯥꯏ ꯆꯥꯛꯄꯗꯣ ꯌꯨꯝꯁꯤꯗ ꯃꯧ ꯑꯅꯤ ꯁꯨꯕ ꯅꯠꯇꯦ ꯃꯊꯟꯇꯅꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯉꯥꯛꯇ ꯑꯣꯏꯍꯧꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯀꯣꯛꯇꯨꯗ ꯏꯈꯟ ꯈꯟꯗꯕꯒꯨꯝ ꯇꯧꯏ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯀꯨꯁꯨꯝꯗꯨ ꯃꯄꯥꯝꯗ ꯂꯥꯛꯏ ꯕꯦꯝꯃ ꯅꯪꯅ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯃꯤ ꯑꯁ ꯀꯔꯤ ꯋꯥꯍꯪꯅꯣ ꯏꯃꯥ ꯑꯩꯕꯨ ꯅꯣꯡ ꯐꯥꯗꯣꯛ ꯌꯨꯝꯗꯒ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯌꯥꯏꯌꯦ ꯑꯗꯨꯕꯨ ꯃꯔꯣꯜ ꯑꯃꯠꯇ ꯍꯥꯏꯗꯕꯤꯗ ꯐꯠ ꯐꯥꯎꯖꯜꯂꯛꯄꯗꯨꯗ ꯏꯃꯥꯁꯨ ꯍꯪꯉꯤꯅꯤ ꯌꯨꯝꯁꯤꯗꯅꯦ ꯅꯣꯡ ꯅꯤꯅꯤ ꯄꯣꯊꯥꯒꯦꯅ ꯂꯥꯛꯏꯅꯤ ꯅꯪꯕꯨ ꯑꯥꯗ ꯂꯩꯕꯗꯣ ꯌꯥꯝ ꯋꯥꯔꯕ꯭ꯔꯅꯦ ꯋꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ ꯍꯣꯏ ꯏꯆꯥꯁꯤꯗꯤ ꯅꯣꯡ ꯅꯤꯅꯤ ꯍꯦꯛ ꯄꯣꯊꯥꯈꯣ ꯅꯪꯕꯨ ꯌꯨꯝꯒꯤ ꯃꯤꯗꯗꯤ ꯂꯩꯔꯛꯀꯅꯤꯒ ꯍꯥꯏꯔꯝꯕ꯭ꯔꯣ ꯍꯥꯏꯔꯝꯗꯦꯗ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯈꯛ ꯍꯥꯏꯔꯝꯃꯦ ꯀꯣꯛ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯦ ꯍꯌꯦꯡ ꯑꯃꯨꯛ ꯑꯗꯨ ꯑꯗꯥꯅ ꯍꯥꯏꯅꯔꯛꯂꯕꯗꯤ ꯍꯥꯏꯔꯣꯏꯌꯦ ꯌꯥꯅꯤꯌꯦ ꯏꯃꯥ ꯍꯣꯏꯅꯦ ꯑꯗꯣ ꯏꯃꯥꯁꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯪꯒꯦ ꯇꯧꯕꯅꯤ ꯍꯥꯏꯌꯨ ꯏꯃꯥ ꯀꯩꯅꯣ ꯊꯣꯏꯅꯨꯒꯤ ꯋꯥꯐꯝꯁꯤꯅ ꯀꯝꯗꯧꯕꯅꯣ ꯍꯣ ꯄꯥꯝꯃꯦꯌꯦ ꯌꯥꯝ ꯄꯥꯝꯖꯔꯨꯔꯦꯌꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤꯁꯦ ꯑꯗꯣ ꯏꯃꯨꯡꯗꯨꯕꯨ ꯀꯝꯗꯧꯒꯦ ꯈꯪꯗꯦꯗ ꯃꯤꯅꯗꯤ ꯁꯦꯜ ꯄꯥꯏꯌꯦꯌꯦ ꯑꯩꯅ ꯎꯕꯗꯗꯤ ꯊꯥꯏꯅꯒꯤ ꯌꯨꯝꯖꯥꯎ ꯁꯦꯒꯥꯏꯕꯗꯨꯗꯪꯅꯤ ꯂꯩꯔꯤꯁꯦ ꯁꯣꯝꯗꯁꯨ ꯑꯃꯨꯛꯇꯣꯏꯕ ꯁꯦꯜ ꯄꯥꯏꯕꯅ ꯏꯆꯥ ꯄꯥꯝꯃꯤ ꯍꯥꯏꯗꯅꯅꯦ ꯑꯃꯨꯛꯇꯣꯏꯕ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗꯤ ꯇꯧꯅꯤꯌꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯍꯧꯅꯕꯤꯅꯤ ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ ꯏꯆꯥꯅ ꯃꯈꯣꯏꯗꯒꯤ ꯍꯦꯟꯗꯕ ꯌꯥꯗꯕꯅꯤ ꯃꯣꯏꯒ ꯏꯆꯥꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯎꯒꯅꯨꯀꯣ ꯍꯣꯏꯕ ꯏꯃꯥ ꯑꯩꯁꯨ ꯚꯥꯞ ꯇꯥꯏꯕ ꯑꯗꯣ ꯆꯥꯛ ꯏꯁꯤꯡ ꯀꯥꯇꯣ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯁꯤ ꯏꯁꯥꯁꯦ ꯏꯁꯣꯟ ꯁꯣꯟꯖꯤꯜꯂꯦꯕ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯛꯀꯦ ꯅꯪ ꯃꯔꯣꯏ ꯃꯄꯥꯡꯗꯣ ꯑꯃꯨꯛꯇ ꯁꯦꯝꯍꯧꯗꯅ ꯑꯁ ꯉꯝꯃꯔꯣꯏ ꯃꯤꯅ ꯋꯥꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯄꯥꯈꯣꯟ ꯁꯤꯔꯛꯏ ꯑꯣ ꯇꯨꯝꯖꯔꯨꯔꯣꯁꯦ ꯏꯃꯥ ꯇꯧꯍꯧꯔꯒꯦ ꯂꯣꯏꯔꯒ ꯊꯨꯅ ꯀꯧꯔꯛꯎꯀꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯦꯕ ꯍꯣꯏꯍꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯊꯥꯏꯅꯒꯤ ꯍꯩꯅꯕꯤ ꯁꯥꯖꯠꯇꯨ ꯍꯣꯡꯗ꯭ꯔꯤꯅꯦ ꯍꯣ ꯁꯤꯗꯤ ꯏꯃꯥ ꯄꯣꯛꯅꯨꯡꯒꯤꯅꯤ ꯏꯃꯥ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯈꯤꯒ ꯀꯨꯁꯨꯝꯒꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ ꯁꯈꯤꯌꯥ ꯅꯃꯧꯗꯤ ꯎꯗꯦꯅ ꯃꯥꯕꯨ ꯂꯩꯇꯕ꯭ꯔꯣ ꯑꯣ ꯃꯄꯥꯝꯗ ꯆꯠꯈꯤꯌꯦ ꯏꯆꯦ ꯑꯣ ꯑꯗꯨꯅꯅꯤꯗꯅ ꯏꯆꯤꯛ ꯆꯤꯛꯏ ꯍꯥꯏꯗꯦ ꯇꯟꯖꯥꯗꯨꯗ ꯏꯆꯟ ꯃꯆꯥꯒꯤ ꯃꯃꯥ ꯃꯆꯥ ꯂꯥꯛꯏ ꯏꯃꯥꯕꯣꯛ ꯏꯅꯝꯃ ꯂꯩꯇ꯭ꯔꯣ ꯂꯩꯇꯦꯅꯦꯍꯦ ꯏꯆꯟ ꯃꯆꯥ ꯅꯪꯕꯨ ꯅꯅꯝꯃꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯆꯟ ꯃꯆꯥ
Nanama ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯪ ꯌꯨꯝ ꯆꯠꯂꯝꯃꯣ. ꯏꯃꯥꯁꯤꯗꯅꯦ ꯅꯃꯥꯕꯣꯛꯀ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯈꯤꯒꯦ. ꯍꯣꯏ ꯏꯃꯥ. ꯏꯆꯦ, ꯃꯧꯁꯦ ꯑꯃꯨꯛꯇ ꯏꯆꯦ ꯈꯣꯏꯅ ꯍꯥꯏꯕꯤꯌꯨ. ꯀꯩꯗꯧꯔꯒꯦꯅꯦ ꯏꯅꯥꯎ ꯅꯪꯕꯣ? ꯑꯩꯈꯣꯏꯁꯨ ꯂꯩꯕ ꯅꯠꯇꯦ, ꯁꯨꯔꯒ ꯆꯥꯕꯅꯤ. ꯏꯕꯨꯡꯉꯣꯗꯨꯅ ꯃꯇꯦꯡ ꯑꯣꯏꯅꯅꯕꯅ ꯀꯣꯟꯁꯤ ꯃꯆꯥ ꯀꯧꯗ ꯈꯤꯅꯥ ꯑꯣꯏꯅ ꯄꯤꯕꯤꯔꯛꯏ. ꯐꯤ ꯍꯧꯅꯕ ꯁꯦꯜꯒ ꯂꯩꯕ ꯅꯠꯇꯦ. ꯃꯔꯤ ꯀꯥꯕꯤꯗ ꯏꯆꯦ ꯄꯣꯃꯤꯂꯥꯗꯒꯤ ꯂꯧꯔꯤꯅꯤ. ꯑꯗꯨꯒ ꯃꯧꯅ ꯃꯥꯁꯨ ꯁꯥꯕ ꯌꯥꯎꯅꯤ ꯍꯥꯏꯔꯒ ꯐꯤꯗꯣ ꯇꯦꯠ ꯁꯥꯃꯤꯟꯅꯩ. ꯑꯗꯨꯁꯨ ꯃꯥꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯃꯤꯟꯅꯕꯒ ꯅꯠꯇꯦꯀꯣ. ꯈꯔ ꯌꯥꯎꯔꯝꯃꯅꯤ. ꯏꯆꯥꯁꯤꯅ ꯑꯍꯤꯡ ꯇꯥꯏꯕꯪ ꯈꯪꯗꯈꯩ ꯁꯥꯔꯤꯅꯤ. ꯐꯤ ꯐꯪꯉꯦ ꯍꯥꯏ ꯀꯥꯟꯗꯅ ꯃꯥꯅ ꯀꯛꯑꯒ ꯑꯗꯨꯅ ꯂꯧꯒꯦ ꯍꯥꯏ ꯑꯗꯥꯅ ꯂꯧꯒꯦ ꯍꯥꯏꯗꯅ ꯄꯨꯗꯅ ꯌꯣꯟꯈ꯭ꯔꯅꯤ. ꯐꯤ 10ꯃꯨꯛ ꯁꯥꯔꯛꯄꯕꯨ ꯁꯦꯜ ꯑꯃꯠꯇ ꯐꯪꯗꯦ. ꯁꯣꯝꯗ ꯃꯤꯒꯤ ꯁꯦꯟꯗꯣꯏꯗꯤ ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦꯗꯣ. ꯏꯁ, ꯏꯅꯥꯎ, ꯏꯆꯦꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ. ꯏꯆꯦ ꯍꯥꯏꯒꯦ ꯃꯥ ꯂꯥꯛꯄꯒ. ꯍꯣꯏ ꯏꯆꯦ, ꯃꯧꯁꯦ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ. ꯅꯪ ꯁꯥꯎꯔꯅꯨ ꯏꯅꯥꯎ. ꯑꯁꯨꯝꯅ ꯃꯃꯧꯗꯨ ꯊꯦꯝꯖꯤꯟꯕꯤꯔꯦ. ꯃꯇꯝꯅ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ. ꯀꯨꯁꯨꯝꯗꯣ ꯍꯜꯂꯛꯇꯦ. ꯃꯇꯝ ꯀꯥꯏꯔꯛꯄꯗꯨꯗ ꯁꯈꯤ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ. ꯏꯃꯥ, ꯀꯔꯤꯅꯣ ꯏꯃꯥꯅ ꯃꯩꯔꯥ ꯂꯥꯡꯉꯝꯃꯤꯁꯤꯅ? ꯍꯥꯏ, ꯅꯪ ꯉꯥꯏꯈꯣ. ꯏꯃꯨꯡꯗꯒ ꯆꯪꯈꯤꯅꯨ. ꯀꯔꯤꯅꯣ ꯏꯃꯥ? ꯀꯨꯁꯨꯝꯗ ꯅꯪꯉꯣꯟꯗ ꯀꯩꯀꯩ ꯍꯥꯏꯔꯝꯃꯤ ꯉꯁꯤꯒꯤ? ꯃꯄꯥꯝ ꯆꯠꯅꯤ ꯍꯥꯏꯔꯝꯃꯤ. ꯑꯍꯤꯡ ꯂꯦꯛꯂꯛꯀꯅꯤ ꯑꯗꯨ ꯑꯗꯥ ꯀꯩꯝ ꯍꯥꯏꯔꯝꯗꯕ꯭ꯔꯣ? ꯍꯥꯏꯔꯝꯗꯦꯗ. ꯑꯣ, ꯌꯥꯝꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯕꯒꯤ ꯋꯥꯅꯤꯅꯦ ꯃꯥ ꯌꯨꯝꯁꯤꯗ. ꯀꯩꯗꯧꯔꯒꯦ? ꯍꯜꯂꯛꯇ꯭ꯔꯕꯣ? ꯍꯜꯂꯛꯇ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ. ꯅꯨꯄꯤꯁꯦ ꯉꯜꯂꯤꯉꯥꯏ ꯆꯩ ꯊꯥꯍꯧꯗ꯭ꯔꯕꯗꯤ ꯏꯆꯥꯗꯤ ꯍꯤꯡꯕꯗ ꯋꯥꯔꯅꯤꯕꯨ. ꯂꯩꯀꯥꯏꯗꯒꯤ ꯃꯥꯒꯤ ꯃꯔꯝꯗ ꯂꯥꯛꯄ ꯋꯥ ꯃꯌꯥꯝꯁꯦ ꯇꯥꯕ ꯍꯩꯕ ꯉꯝꯗ꯭ꯔꯦ. ꯋꯥꯔꯛꯎꯀꯣ. ꯅꯨꯄꯤ ꯋꯥꯔꯛꯎ ꯍꯥꯏꯁꯤꯅꯤ ꯏꯃꯥꯗꯤ. ꯅꯨꯄꯤ ꯋꯥꯔꯛꯎ. ꯑꯁꯨꯝꯅ ꯃꯆꯥꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯉꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇꯨꯗ ꯂꯦꯝꯕꯗꯨ ꯀꯨꯁꯨꯝ ꯈꯣꯏꯗ ꯂꯥꯛꯏ. ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯅꯨꯄꯤ? ꯀꯔꯤꯅꯣ ꯅꯨꯄꯥ? ꯑꯍꯤꯡ ꯑꯃ ꯑꯩ ꯎꯔꯨꯗ꯭ꯔꯦ ꯀꯥꯏꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯋꯥ ꯂꯩꯕ ꯅꯠꯇꯦ ꯃꯁꯤ ꯅꯨꯄꯥꯁꯤ. ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ? ꯅꯪ ꯁꯤꯗ ꯑꯍꯤꯡ ꯂꯦꯛꯀꯅꯤ ꯌꯨꯝꯗꯨꯒꯤ ꯃꯤ ꯀꯅꯥꯗ ꯍꯥꯏꯔꯝꯒꯦ? ꯃꯇꯥꯡꯅ ꯌꯥꯗꯕꯒꯤꯅꯤ ꯅꯨꯄꯥ. ꯏꯃꯥ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯐꯔꯛ ꯇꯥꯕꯒꯤꯅꯤ. ꯄꯥꯎ ꯄꯤꯐꯝꯁꯨ ꯂꯩꯇꯦ. ꯀꯨꯁꯨꯝꯗꯨ ꯉꯁꯤꯁꯨ ꯉꯝꯅꯕ ꯈꯨꯝꯃꯤ ꯃꯥꯒꯤ ꯊꯣꯛꯄ. ꯃꯃꯥ ꯃꯆꯥꯅ ꯀꯗꯔ ꯐꯥꯗꯔ ꯇꯧꯔꯒ ꯊꯥꯗꯣꯔꯛꯏ ꯅꯣꯡ ꯅꯤꯅꯤ ꯂꯩꯍꯧꯈꯤꯒꯦ ꯍꯥꯏꯗꯨꯅ. ꯁꯈꯤꯅ ꯂꯦꯝꯕꯗꯒꯤ ꯁꯦꯜ ꯂꯧꯗꯨꯅ ꯏꯆꯟ ꯃꯆꯥꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯁꯦꯜ ꯄꯥꯊꯣꯛꯅꯔꯒ ꯄꯤꯊꯣꯛꯈ꯭ꯔꯤ. ꯍꯞꯇꯥꯃꯨꯛꯀꯤ ꯃꯇꯨꯡꯗꯅꯤ ꯀꯨꯁꯨꯝꯗꯨ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯏ. ꯏꯆꯟ ꯃꯆꯥ! ꯏꯆꯟ ꯃꯆꯥꯎ! ꯑꯦ, ꯏꯅꯝꯃ, ꯅꯪ ꯂꯥꯛꯑꯕ꯭ꯔꯣ? ꯂꯥꯛꯑꯦ. ꯁꯦ, ꯅꯪꯒꯤ ꯐꯤꯁꯦ ꯏꯄꯥꯝꯂꯣꯝꯗ ꯌꯣꯟꯒꯦ ꯇꯧꯕꯅꯤ. 2-3ꯗꯒꯤꯕꯨ ꯍꯦꯟꯅ ꯂꯧꯍꯧꯗꯦꯗ. ꯁꯦ, ꯐꯤ 8ꯅꯤ. ꯀꯔꯤꯅꯣ ꯏꯅꯝꯃ? ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯌꯥꯁꯦ ꯏꯅꯝꯃꯅ ꯐꯤꯗꯣ ꯄꯥꯏꯁꯤꯜꯂꯒ ꯂꯩꯕꯗꯨꯗ ꯁꯦꯜꯁꯨ 이ꯅꯝꯃꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕꯣꯏ ꯈꯟꯗꯨꯅ ꯇꯥꯆꯧꯗꯒꯤ ꯁꯦꯜ ꯂꯧꯁꯤꯜꯂꯤ. ꯑꯦ, ꯌꯥꯝ ꯉꯝꯃꯤꯅ ꯅꯪꯗꯤ ꯏꯕꯦꯝꯃ, ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ. ꯐꯤꯁꯦ ꯌꯣꯟꯐꯝ ꯂꯩꯇꯦ ꯇꯧꯕꯗꯨꯗ ꯑꯩꯅ ꯏꯄꯥꯝꯗ ꯌꯣꯟꯕꯤꯒꯦ ꯈꯟꯗꯨꯅ ꯄꯨꯕꯤꯔꯒ. ꯇꯟꯖꯥꯗꯨꯗ ꯁꯈꯤꯒ ꯏꯆꯟ ꯃꯆꯥꯒꯒꯤ ꯃꯃꯥꯒ ꯌꯦꯅꯦꯈꯥꯗꯒꯤ ꯐꯗꯤꯒꯣꯝ ꯈꯔ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ. ꯃꯥꯡꯒꯣꯜꯗꯨꯗ ꯃꯆꯥꯒ ꯃꯧꯒ ꯂꯥꯎꯅꯔꯝꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ. ꯀꯔꯤꯅꯣ ꯅꯣꯏ ꯑꯅꯤꯅꯃꯣ? ꯀꯔꯤ ꯍꯥꯏꯅꯔꯤꯅꯣ? 이마복, ꯇꯨ, 이ꯅꯝꯃꯅ ꯅꯍꯥꯟ ꯄꯨꯈꯤꯕ ꯐꯤꯗꯣ 3 ꯌꯣꯟꯕꯗ ꯁꯤꯠꯈ꯭ꯔꯦ, 8 ꯂꯩꯔꯤ, ꯁꯤꯠꯇꯦ ꯌꯣꯟꯊꯣꯛꯈ꯭ꯔꯣꯅ ꯑꯃꯨꯛ ꯄꯨꯔꯛꯏꯕ. ꯑꯗꯣ ꯀꯨꯏꯔꯕꯕꯨ ꯁꯤꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯕ. ꯀꯨꯁꯨꯃ, ꯏꯗꯣꯝꯆꯥ ꯋꯥ ꯍꯥꯏꯒꯦ. ꯐꯤ ꯑꯁꯥꯕꯁꯦ ꯅꯪꯅ ꯊꯥ ꯑꯃꯃꯨꯛ ꯄꯥꯏꯁꯜꯂꯕꯅꯤꯅ ꯅꯪꯅ ꯁꯦꯜꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯈ꯭ꯔꯕꯣꯏ ꯈꯟꯗꯅ 이돔ꯆꯥꯅ ꯃꯤꯒꯤ ꯁꯦꯜꯗꯤ ꯁꯤꯡꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯂꯦꯝꯕꯗꯒꯤ ꯅꯪꯒꯤ ꯁꯦꯜꯗꯨ ꯈꯛ ꯄꯥꯊꯣꯛꯑꯒ ꯂꯧꯔꯒꯅꯦ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯗꯣꯛꯈ꯭ꯔꯦꯅꯦꯍꯦ. ꯅꯣꯏꯅ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯑꯩꯒꯤ ꯅꯨꯄꯥ ꯑꯄꯪꯕꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯅꯠꯇ꯭ꯔꯣ? ꯀꯔꯤꯅꯣꯅꯦ ꯃꯧ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯌꯥꯔꯦ ꯏꯃꯥ, ꯃꯤꯅ ꯅꯆꯥꯅ ꯃꯧꯕꯨ ꯀꯣꯠꯇꯅ ꯆꯥꯔꯁꯨ ꯏꯃꯥꯗꯤ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒꯗꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅꯅꯤꯅꯦ ꯃꯤꯒꯤ ꯀꯣꯠꯇꯅ ꯆꯥꯔꯤꯕꯁꯦ. ꯃꯤꯒꯤ ꯁꯦꯟꯗꯣꯏ ꯄꯨꯔꯤꯕ ꯁꯦꯜꯅ ꯁꯥꯕ ꯐꯤꯕꯨ ꯅꯪꯅ ꯌꯣꯟꯕꯤꯗꯣꯏꯅꯤꯅ ꯅꯄꯥꯝꯗ ꯄꯨꯔꯒ ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯃꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕ ꯇꯥꯕꯅꯤꯅꯦ. ꯑꯣ, ꯑꯗꯨꯗꯤ ꯃꯣꯏꯅ ꯄꯣꯠ ꯌꯣꯟꯐꯝ ꯂꯩꯌꯦꯒ ꯂꯩꯇꯦꯒ ꯇꯧꯕꯗꯨꯗ ꯌꯣꯟꯕꯤꯕ. ꯑꯩꯈꯣꯏꯕꯨ ꯅꯪꯉꯣꯟꯗ ꯄꯣꯠ ꯌꯣꯟꯐꯝ ꯂꯩꯇꯦ ꯀꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯅꯦ ꯀꯨꯁꯨꯃ? ꯑꯗꯨꯗꯤ ꯍꯟꯗꯛꯇ ꯐꯤ ꯁꯥꯕꯅꯤꯅ ꯌꯣꯟꯐꯝ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥꯅ ꯇꯧꯕꯅꯤ ꯀꯩꯅꯣ. ꯑꯁꯤ ꯍꯥꯏꯔꯒ ꯐꯦꯠ ꯂꯩꯗꯨꯅ ꯆꯠꯈꯤ. ꯌꯦꯡꯉꯨꯅꯦꯁꯦ, ꯈꯨꯝꯐꯝ ꯂꯩꯇꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ. ꯌꯥꯔꯦ ꯏꯅꯥꯎ, ꯃꯤꯃꯥꯡꯗ ꯐꯖꯕ ꯋꯥ ꯅꯠꯇꯦ. ꯏꯆꯥ ꯏꯃꯧ ꯐꯠꯇ꯭ꯔꯒꯅꯦ ꯅꯣꯏꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃ ꯅꯃꯧꯅꯤ ꯈꯜꯂꯒ ꯌꯦꯡꯕꯤꯔꯣ. ꯍꯣꯏ ꯏꯆꯦ, ꯍꯤꯡꯃꯤꯟꯅꯔꯕꯅꯤꯅ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡꯗꯨꯒꯤ ꯋꯥꯅꯤ. ꯐꯔꯦ, ꯏꯆꯦꯁꯨ ꯆꯠꯂꯒꯦ. ꯏꯆꯦ, ꯐꯤꯁꯤꯡꯁꯦ ꯄꯥꯏꯕꯤꯈ꯭ꯔꯣ. ꯑꯩꯈꯣꯏꯗꯤ ꯂꯦꯝꯕꯗꯒꯤ ꯁꯦꯜ ꯂꯧꯔꯕꯅꯤꯅ ꯌꯥꯔꯅꯤ. ꯑꯁꯨꯝꯅ ꯃꯅꯦꯝꯅ ꯐꯤꯌꯥꯝꯗꯣ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯎꯕꯗ ꯑꯃꯨꯛ ꯈꯨ ꯀꯥꯝꯕ ꯍꯧꯔꯛꯏ.
ꯃꯤꯒꯤꯅ ꯃꯆꯥ ꯃꯃꯧꯒꯤ ꯃꯤꯆꯪꯗꯅꯦ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤꯅꯅꯦ ꯍꯨꯟꯗꯣꯏꯒ ꯌꯣꯟꯗꯣꯏꯒ ꯀꯌꯥꯝꯕꯨ ꯁꯤꯠꯇꯧꯔꯤꯒꯦ ꯐꯔꯣꯏꯌꯦ ꯐꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯁꯈꯤꯗꯨ ꯇꯥꯗꯕ ꯅꯠꯇꯦ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯃꯃꯧꯒ ꯃꯥꯟꯅꯔꯨꯗꯦ ꯃꯤꯃꯥꯡꯗ ꯏꯀꯥꯏꯖꯩ ꯌꯥ ꯋꯥ ꯋꯥ ꯂꯥꯎꯔꯒ ꯍꯥꯏꯗꯨꯅ ꯈꯔ ꯎꯗ ꯂꯩꯊꯣꯛꯏ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯀꯨꯁꯨꯝꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤꯁꯤ ꯆꯍꯤ 3 ꯍꯥꯏꯔꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯗ꯭ꯔꯤ ꯂꯦꯝꯕꯁꯨ ꯁꯨꯔꯤ ꯅꯣꯝꯂꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯃꯥꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯅꯤꯡꯉꯤ ꯃꯌꯥꯝꯁꯤꯗꯒꯤ ꯁꯈꯤꯅ ꯍꯦꯟꯅ ꯃꯁꯨꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯉꯤ ꯑꯗꯨꯕꯨ ꯀꯨꯁꯨꯝ ꯃꯥꯗꯤ ꯈꯜꯂꯤꯔ ꯈꯟꯗ꯭ꯔꯤꯔꯥ ꯅꯣꯡꯃꯇ ꯂꯥꯏ ꯇꯤꯟ ꯇꯥꯟꯅꯒꯦ ꯍꯥꯏꯁꯨ ꯈꯟꯗꯦ ꯑꯈꯪ ꯑꯍꯩ ꯌꯦꯡꯊꯣꯛꯀꯦꯁꯨ ꯈꯟꯗꯦ ꯃꯅꯦꯝꯅ ꯍꯥꯏꯔꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯤꯟꯗ ꯀꯕꯣꯛ ꯄꯣꯛꯏ ꯀꯨꯁꯨꯝꯒꯤ ꯃꯃꯥꯁꯨ ꯑꯗꯨ ꯃꯉꯥꯏꯔꯦ ꯍꯥꯏꯔꯨꯔꯒ ꯑꯣ ꯏꯆꯥꯗꯨ ꯅꯍꯥꯅꯤ ꯀꯔꯤꯒꯤ ꯄꯣꯛꯇꯅꯤ ꯂꯩꯖꯈꯤꯁꯅꯨ ꯑꯁꯤ ꯍꯦꯛꯇꯃꯛ ꯍꯥꯏ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯇꯤ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯅꯨꯁꯨ ꯁꯣꯝꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯔꯦ ꯈꯝꯕꯤꯒꯤ ꯏꯃꯨꯡꯁꯤ ꯂꯧ ꯏꯪꯈꯣꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯅ ꯂꯩ ꯁꯍꯔꯗ ꯗꯨꯀꯥꯟ ꯀꯌꯥ ꯃꯈꯣꯏꯒꯤ ꯃꯤꯡꯗ ꯂꯩꯕꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯗꯤ ꯃꯜꯂꯦ ꯌꯨꯝ ꯁꯥꯒꯗꯕꯁꯨ ꯃꯇꯥꯡ ꯏꯆꯥ ꯆꯥꯗ꯭ꯔꯗꯨꯅ ꯂꯩꯕꯅꯤ ꯃꯔꯛꯁꯤꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯈꯤꯕꯅ ꯍꯥꯟꯗꯨꯅ ꯌꯨꯝꯗꯨ ꯁꯥꯕ ꯑꯗꯨꯃꯛ ꯉꯝꯈꯤꯗ꯭ꯔꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯃꯔꯥꯡ ꯆꯥꯛꯁꯪꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯧ ꯅꯍꯥꯁꯤꯡ ꯑꯆꯥ ꯑꯊꯛ ꯂꯥꯡꯂꯤ ꯐꯝ ꯊꯥꯕ ꯂꯣꯏꯍꯧꯔꯕꯣ ꯃꯣꯏꯒꯤꯗꯨꯕꯣ ꯈꯪꯗꯦꯗ ꯀꯨꯁꯨꯃ ꯅꯪꯒꯤ ꯅꯄꯥꯝꯂꯣꯝꯒꯤ ꯃꯤ ꯂꯥꯛꯏꯅꯤ ꯆꯪꯗꯅ ꯋꯥꯔꯄꯥ ꯌꯦꯡꯉꯨꯆꯣꯗꯅ ꯑꯁ ꯇꯜꯂꯤꯗ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯏ ꯂꯩꯍꯧꯔꯤꯕ ꯑꯎꯟꯄꯣꯠꯇꯣ ꯎꯕꯗ ꯀꯩꯅꯣ ꯏꯅꯦ ꯈꯝꯕꯤꯅꯗꯤ ꯏꯃꯨꯡꯗꯣ ꯈꯔ ꯋꯥꯕꯗꯨꯗ ꯄꯨꯔꯛꯀꯅꯣꯅ ꯄꯨꯔꯛꯍꯟꯗ꯭ꯔꯦ ꯍꯥꯏꯅꯩꯗ ꯍꯣ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯌꯨꯝ ꯄꯥꯜꯂꯛꯏꯅꯦ ꯐꯅꯦꯛꯄꯨ 10 ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯇꯜꯂꯦ ꯍꯥꯏꯕ ꯌꯥꯝꯅ ꯀꯨꯁꯨꯝꯒꯤ ꯋꯥꯗꯨꯗ ꯃꯇꯥꯏ ꯊꯪꯕꯤ ꯃꯧ ꯅꯍꯥ ꯈꯔ ꯑꯃꯨꯛ ꯖꯨꯖꯥ ꯇꯧꯏ ꯃꯥꯕꯨ ꯀꯌꯥꯝ ꯄꯨꯔꯛꯀꯦꯅꯦ ꯍꯣꯏꯅꯦ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯍꯥꯏꯅꯈ꯭ꯔꯤꯗꯨꯒ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯏꯖ ꯁꯥꯔꯤꯁꯤꯒ ꯌꯦꯡꯕꯗ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯑꯗꯨꯅꯤ ꯃꯁꯥꯗꯤ ꯍꯦꯛ ꯌꯦꯡꯗꯅꯅꯦ ꯉꯥꯡꯅꯤꯡꯉꯤ ꯁꯛꯅꯤꯡꯉꯦꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯥ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯦꯜ ꯀꯣꯛꯊꯣꯡ ꯑꯃ ꯂꯧꯋꯦꯅ ꯋꯥꯔꯤꯅꯈ꯭ꯔꯤꯗꯣ ꯃꯥꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯃꯆꯤꯜ ꯃꯅꯥꯎꯅꯤ ꯀꯅꯥ ꯅꯠꯇꯦꯕ ꯃꯈꯟꯗꯒꯩ ꯍꯨꯟꯗꯅ ꯉꯥꯡꯉꯤꯁꯤ ꯍꯣ ꯀꯜꯂꯛꯄ ꯍꯥꯏꯕꯗꯣ ꯑꯁꯤ ꯀꯧꯏ ꯀꯜꯂꯛꯄ ꯃꯄꯥꯜ ꯊꯣꯛꯏꯅꯤ ꯃꯥꯒꯤꯁꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯨꯍꯣꯡꯕꯒꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯊꯥꯗꯔꯤꯕ ꯁꯦꯜ ꯃꯌꯥꯝ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯀꯨꯁꯨꯝ ꯃꯃꯥ ꯃꯆꯥꯗꯤ ꯀꯜꯂꯛꯄꯅ ꯃꯁꯥꯗ ꯊꯨꯝꯍꯠꯈ꯭ꯔꯦ ꯊꯥ ꯐꯥꯕꯒꯤ ꯂꯥꯛꯄꯗꯅꯤ ꯀꯨꯁꯨꯝꯗꯨ ꯊꯣꯏꯅꯨꯒꯤ ꯏꯃꯨꯡꯗꯒ ꯍꯥꯟꯅ ꯆꯪꯗꯦ ꯃꯌꯨꯝꯂꯣꯝꯗ ꯊꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯍꯤꯒꯥꯏꯋꯥ ꯇꯧꯔꯤ ꯅꯠꯇꯦ ꯅꯪꯕꯨ ꯊꯣꯏꯅꯨꯒꯤ ꯏꯃꯨꯡꯗꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ ꯍꯥꯏꯗꯥꯏꯅꯦ ꯑꯁ ꯍꯥꯟꯅꯗꯤ ꯄꯪꯂꯩ ꯃꯔꯩ ꯑꯗꯨꯒ ꯑꯗꯨ ꯌꯧꯅ ꯏꯃꯨꯡꯗꯣ ꯁꯦꯜ ꯄꯥꯏꯔꯝꯒꯅꯤꯗꯤ ꯀꯅꯥꯅ ꯈꯪꯖꯩꯒꯦ ꯍꯥꯏ ꯃꯗꯨ ꯅꯪꯒꯤ ꯑꯁꯣꯏꯕꯅꯤꯅꯦ ꯍꯥꯟꯅ ꯊꯤꯒꯠꯍꯧꯒꯗꯕꯅꯤ ꯃꯤꯒꯤ ꯃꯆꯥꯗꯨ ꯅꯨꯡꯉꯥꯏꯖꯔꯁꯅꯨꯗꯅ ꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦꯗꯅ ꯃꯤꯒꯤꯅ ꯊꯝꯕꯥꯜ 109 ꯅꯪꯒꯤꯅ ꯊꯝꯕꯥꯜ ꯁꯦꯒꯥꯏꯕ ꯌꯥꯔꯤꯕ ꯏꯃꯥ ꯄꯉꯥꯡꯗ ꯉꯥꯡꯂꯅꯨ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯃꯤ ꯆꯥꯛ ꯇꯣꯛꯅꯔꯝꯕ ꯇꯥꯔꯦ ꯀꯩꯅꯣ ꯅꯪ ꯁꯤꯗ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯣ ꯀꯩꯗꯧ ꯊꯣꯡꯗꯣꯏꯅꯣ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯕ ꯃꯐꯝꯗ ꯆꯥꯛ ꯆꯥꯕ ꯍꯥꯏꯁꯤ ꯃꯍꯧꯁꯥꯅꯤ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯂꯥꯛꯑꯣ ꯍꯧꯒꯠꯂꯛꯑꯣ ꯃꯤ ꯆꯥꯛ ꯇꯣꯛꯄꯅ ꯍꯥꯟꯅꯔꯝꯃꯅꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯏꯆꯟ ꯃꯆꯥꯗꯨ ꯊꯣꯏꯅꯨ ꯍꯣꯏꯗ ꯂꯥꯛꯏ ꯏꯅꯝꯃ ꯊꯣꯏꯅꯨ ꯍꯩꯃꯥ ꯏꯆꯟ ꯃꯆꯥ ꯅꯪ ꯂꯥꯛꯂꯤꯔꯣ ꯍꯣꯏ ꯏꯃꯥꯕꯣꯛ ꯐꯅꯦꯛꯁꯤ ꯀꯛꯑꯦ ꯏꯅꯝꯃꯒꯤ ꯑꯃ ꯂꯧꯕꯤꯒꯦ ꯍꯥꯏꯔꯝꯕꯗꯨꯗ ꯊꯤꯜꯂꯛꯏꯅꯤ ꯑꯣ ꯐꯝꯃꯣ ꯅꯅꯝꯃꯁꯨ ꯊꯣꯛꯂꯛꯑꯅꯤ ꯅꯨꯡꯊꯤꯜꯁꯤꯗꯅꯦ ꯍꯩ ꯃꯦꯠꯄ ꯆꯥꯁꯦꯗꯅ ꯆꯥꯛꯈꯨꯝꯗ ꯊꯨꯝ ꯃꯣꯔꯣꯛ ꯂꯧꯊꯣꯛꯎꯆꯣꯅ ꯆꯪꯈꯤꯕꯅꯤ ꯊꯣꯏꯅꯨꯁꯨ ꯊꯣꯛꯂꯛꯏ ꯏꯆꯟ ꯃꯆꯥ ꯅꯪ ꯂꯥꯛꯏꯔꯣ ꯇꯥꯟ ꯌꯥꯝ ꯆꯥꯟꯅꯔꯦ ꯍꯩ ꯃꯦꯠꯄ ꯆꯥꯈꯤꯁꯦ ꯍꯣꯏ ꯏꯅꯝꯃ ꯍꯩꯗꯣ ꯃꯦꯠꯇꯨꯅ ꯁꯨꯝ ꯆꯥꯃꯤꯟꯅꯔꯛꯏ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯑꯗꯨꯝ ꯇꯧꯏ ꯏꯅꯝꯃ ꯀꯩꯅꯣꯝ ꯍꯪꯒꯦꯅꯦ ꯍꯪꯉꯣ ꯀꯩ ꯍꯥꯏꯒꯦ ꯏꯅꯝꯃ ꯀꯨꯁꯨꯝꯁꯦ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩ ꯐꯤ ꯌꯥꯝ ꯁꯥꯔꯛꯑꯦ ꯍꯥꯏꯌꯦ ꯆꯨꯝꯕ꯭ꯔോ ꯊꯣꯏꯅꯨꯗꯤ ꯃꯕꯨꯛ ꯐꯠꯇꯕ ꯀꯔꯤꯁꯨ ꯈꯟꯗꯦ ꯗꯣꯡꯗꯣꯡꯒꯤ ꯃꯤꯅꯤ ꯃꯥꯗꯤ ꯑꯗꯨꯝ ꯆꯝꯅ ꯈꯨꯝꯃꯤ ꯑꯁ ꯁꯥꯔꯛꯇꯦꯗ ꯃꯥꯗꯤ ꯃꯁꯥꯁꯨ ꯈꯔ ꯁꯣꯜꯂꯦꯅ ꯏꯃꯥꯕꯣꯛꯅ ꯁꯥꯍꯟꯗꯤꯌꯦ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯤꯁꯦ ꯐꯤ ꯏꯌꯣꯡ ꯑꯃ ꯐꯥꯎꯕ ꯂꯣꯏꯔꯝꯃꯣꯏꯗ ꯏꯁ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕ ꯃꯥꯒꯤ ꯎꯄꯨꯗ ꯌꯥꯎꯔꯤꯕ ꯐꯅꯦꯛ ꯐꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯣꯏꯅ ꯁꯥꯔꯒ ꯄꯨꯔꯛꯏꯅꯤ ꯊꯣꯏꯅꯨꯗꯨ ꯋꯥꯟꯊꯛ ꯍꯩꯅꯣꯛꯏ ꯃꯇꯧꯗꯨꯗ ꯏꯆꯟ ꯃꯆꯥꯒ ꯃꯅꯦꯝꯒ ꯏꯉꯛꯉꯛꯏ ꯑꯣ ꯁꯨꯝꯗꯧꯕꯅꯤꯁꯦ ꯏꯆꯟ ꯃꯆꯥ ꯑꯩꯅ ꯇꯦꯛ ꯇꯦꯛ ꯁꯥꯔꯒ ꯇꯨꯡꯁꯤꯟꯖꯕ ꯐꯅꯦꯛꯁꯤꯡꯗꯣ ꯏꯃꯥꯕꯣꯛꯅ ꯅꯆꯦꯒꯤꯅ ꯍꯥꯜꯂꯕꯅꯤꯅ ꯅꯆꯦꯒꯤꯗ ꯍꯥꯞꯈ꯭ꯔꯁꯤ ꯏꯆꯥꯒꯤꯗꯤ ꯏꯃꯥꯕꯣꯛꯅ ꯈꯪꯅ ꯇꯧꯕꯤꯅꯤ ꯍꯥꯏꯔꯦ
ꯑꯗꯨꯒ ꯐꯅꯦꯛ ꯌꯥꯡꯈꯩꯗꯣ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ ꯃꯔꯨꯞ ꯐꯥꯎꯕꯅꯦ ꯀꯩꯅꯦ ꯇꯨꯡꯁꯤꯟꯖꯕꯅꯦ ꯑꯗꯨꯒ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯃꯔꯨꯞꯁꯨ ꯃꯥ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯃꯈꯣꯏꯅ ꯍꯨꯜꯂꯒꯦ ꯍꯥꯏꯔꯒ ꯑꯩꯅ 5-6ꯔꯛ ꯍꯨꯟꯕ ꯍꯧꯔꯕꯗꯣ ꯑꯗꯨꯝ ꯂꯧꯈ꯭ꯔꯦ ꯁꯦꯜꯁꯨ ꯃꯥꯡꯂꯦ ꯑꯗꯣ ꯏꯅꯝꯃꯒꯤ ꯂꯨꯍꯣꯡꯕꯗ ꯁꯤꯡꯉꯛꯄ꯭ꯔꯣ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯗꯨꯒꯤ ꯋꯥ ꯍꯧꯗꯣꯛꯎꯕ ꯌꯥꯕ ꯅꯠꯇꯦ ꯐꯦꯠ ꯂꯩꯔꯒ ꯏꯁ ꯖꯥꯠ ꯖꯥꯠꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝ ꯉꯝꯃꯤꯀꯣ ꯑꯁꯨꯝꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯣꯏꯅꯨꯗꯨ ꯊꯥ ꯂꯦꯞꯂꯦ ꯍꯥꯏꯕ ꯄꯥꯎ ꯂꯥꯛꯂꯤ ꯃꯄꯥꯝꯂꯣꯝꯗ ꯃꯁꯤꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯜꯂꯛꯄ ꯍꯦꯟꯖꯤꯜꯂꯤ ꯀꯨꯁꯨꯝꯒꯤ ꯃꯃꯥꯗꯨ ꯊꯣꯏꯅꯨꯅ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯃꯅꯦꯝꯒ ꯂꯥꯛꯄ ꯎꯕꯗꯨꯗꯅ ꯃꯍꯦꯜꯂꯦ ꯁꯥꯎꯅꯤꯡꯕ ꯊꯣꯏꯅꯨ ꯅꯪꯕꯨ ꯅꯍꯥꯟ ꯌꯨꯝ ꯆꯠꯂꯨꯕ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯆꯠꯂꯨꯏꯌꯦ ꯅꯪꯕꯨ ꯌꯨꯝꯗ ꯆꯠꯂꯝꯗꯥꯏꯗ ꯈꯔ ꯃꯔꯣꯟ ꯃꯔꯤ ꯍꯥꯏꯔꯝꯃꯨꯅꯦ ꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎꯅꯤꯅ ꯌꯨꯝꯂꯣꯟꯅꯅ ꯂꯩꯃꯤꯟꯅꯔꯒ ꯃꯤꯅ ꯎꯕꯗ ꯐꯖꯗꯦ ꯑꯥꯗꯒꯤ ꯏꯗꯣꯝꯆꯥꯅꯒ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯣ ꯅꯣꯏ ꯏꯃꯥꯕꯣꯛꯇꯤꯅꯦ ꯁꯤꯒꯨꯝꯕ ꯉꯥꯛꯇꯅꯦ ꯑꯥꯗꯩ ꯍꯥꯏꯔꯛꯏꯁꯦ ꯏꯆꯦ ꯃꯇꯨꯡ ꯆꯠꯄꯗ ꯍꯥꯏꯔꯝꯃꯒꯦ ꯑꯦ ꯊꯣꯏꯅꯨ ꯅꯪꯒꯤ ꯊꯦꯡꯒꯨ ꯃꯊꯥꯒꯤ ꯂꯤꯛꯇꯨꯕꯨ ꯂꯨꯍꯣꯡꯉꯛꯄꯗ ꯌꯥꯎꯔꯛꯄ꯭ꯔꯅꯦ ꯌꯥꯎꯔꯛꯇꯤꯌꯦ ꯏꯆꯦ ꯁꯥꯕ ꯀꯨꯏꯗ꯭ꯔꯤꯌꯦ ꯏꯅꯦꯝꯒ ꯏꯀꯨꯒꯅ ꯁꯥꯕꯤꯕꯅꯦ ꯑꯣ ꯐꯩ ꯏꯅꯥꯎꯗꯤ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯔꯁꯨ ꯅꯆꯦꯅ ꯁꯤꯟꯕꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯦꯅꯦꯀꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯕꯗꯨꯗꯗꯤ ꯄꯤꯡ ꯍꯦꯛ ꯂꯥꯎꯏ ꯊꯣꯏꯅꯨꯗꯨ ꯏꯆꯦ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯔꯕꯁꯨ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯅꯤ ꯃꯨꯟꯅ ꯇꯥꯛꯄꯤꯔꯛꯑꯦ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯕꯒꯤ ꯍꯩꯅꯕꯤꯁꯨ ꯂꯩꯍꯜꯂꯛꯇꯦ ꯑꯇꯣꯡꯕꯗ ꯇꯣꯡꯉꯒ ꯆꯥꯕꯒꯤ ꯏꯆꯦꯒꯤ ꯍꯩꯅꯕꯤ ꯁꯥꯖꯠꯇꯣ ꯍꯥꯟꯅ ꯁꯦꯝꯇꯣꯛꯎ ꯑꯗꯨꯒꯅꯦ ꯅꯆꯥꯅꯤ ꯅꯅꯥꯎꯅꯤꯅ ꯋꯥꯔꯛꯄꯤꯌꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨ ꯆꯠꯈ꯭ꯔꯤ ꯊꯣꯏꯅꯨꯅ ꯊꯥꯔꯝꯂꯤꯕ ꯈꯣꯟꯗꯥꯗꯨ ꯈꯣꯏꯗꯧ ꯊꯤꯠꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯡꯒꯣꯜꯗ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝꯗꯨ ꯍꯦꯛ ꯃꯥꯌꯣꯛꯅꯔꯨꯔꯤ ꯃꯧ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯅꯨꯃꯤꯠꯁꯦ ꯌꯧꯈ꯭ꯔꯦꯅꯦ ꯅꯪꯕꯣ ꯆꯥꯛ ꯆꯈꯣꯝ ꯑꯃꯇꯪ ꯆꯥꯔꯗꯤ ꯏꯃꯥꯁꯦ ꯈꯟꯒꯗꯕ ꯃꯥꯜꯂꯤ ꯃꯤꯒꯤꯅ ꯃꯆꯥ ꯃꯃꯧꯒꯤ ꯍꯣꯠꯅꯕ ꯑꯩꯈꯣꯏꯒꯤꯅ ꯑꯋꯥꯕ ꯄꯤꯗꯧꯒꯤ ꯀꯔꯥꯏꯗ ꯀꯔꯤ ꯂꯩꯊꯤꯕ ꯃꯤ ꯑꯣꯜꯂꯒ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛ ꯁꯤꯖꯈ꯭ꯔꯣ ꯉꯝꯗ꯭ꯔꯦ ꯁꯦꯕꯥ ꯁꯦꯕꯤꯒ ꯇꯧꯕ ꯀꯔꯤꯅꯣꯅꯦ ꯃꯧ ꯅꯪꯒꯤ ꯋꯥꯗꯨꯕꯣ ꯑꯩꯒꯤ ꯋꯥꯁꯤ ꯀꯔꯤꯅꯣ ꯏꯃꯥꯁꯦ ꯚꯥꯞ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯏꯗꯤ ꯍꯧꯖꯤꯛ ꯚꯥꯞ ꯇꯥꯍꯟꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯦꯝꯒꯤ ꯃꯈꯨꯔꯤꯗꯨ ꯍꯦꯛꯇ ꯃꯦꯠꯄ ꯍꯧꯏ ꯇꯟꯖꯥꯗꯨꯗ ꯂꯦꯝꯕꯅ ꯊꯕꯛ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯨꯁꯨꯝꯕꯨ ꯆꯤꯡꯊꯣꯛꯏ ꯀꯩꯅꯣ ꯀꯨꯁꯨꯝ ꯅꯪ ꯇꯧꯔꯤꯁꯦ ꯊꯥꯗꯣ ꯍꯥꯏꯕꯅꯦ ꯆꯤꯡꯊꯣꯛꯂꯒ ꯐꯨꯊꯕ ꯍꯧꯏ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯅꯪ ꯁꯨꯝ ꯍꯦꯟꯖꯤꯜꯂꯦꯅꯦ ꯅꯪ ꯃꯤ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯒꯗꯧꯔꯤꯌꯦ ꯅꯪ ꯃꯈꯣꯏꯇ ꯅꯪꯅ ꯀꯔꯤ ꯈꯪꯒꯦ ꯑꯩꯅ ꯄꯨꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯅꯣꯏꯅ ꯀꯔꯤ ꯈꯪꯒꯦ ꯉꯔꯥꯡꯇ ꯂꯨꯍꯣꯡꯉꯛꯄ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯁꯤꯒꯤꯗꯤ ꯃꯤꯒꯤ ꯃꯅꯦ ꯃꯀꯨꯅ ꯁꯅꯥꯒꯤ ꯂꯤꯛ ꯃꯔꯤ ꯑꯆꯧ ꯁꯥꯕ ꯂꯩꯀꯥꯏꯁꯤꯗ ꯐꯤ ꯐꯅꯦꯛ ꯐꯖꯕ ꯃꯌꯦꯛ ꯁꯥꯕꯒ ꯃꯃꯧꯒꯤ ꯁꯦꯠꯍꯟꯗꯨꯒꯤ ꯂꯥꯛꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯀꯗꯥꯏꯅꯣ ꯍꯩ ꯀꯨꯁꯨꯝ ꯅꯪꯒꯤ ꯅꯁꯥꯗꯣ ꯐꯠꯇꯕꯅ ꯅꯔꯦꯛ ꯊꯨꯝꯃꯦꯅꯦ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯁꯦꯜ ꯄꯥꯏꯕ ꯍꯥꯏꯕꯁꯦ ꯍꯣꯠꯅꯔꯒ ꯐꯪꯕ ꯄꯣꯠꯅꯤ ꯅꯅꯥꯎ ꯅꯨꯄꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯎꯔꯒ ꯄꯦꯟꯊꯣꯛꯄ ꯉꯝꯗꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯖꯤꯕꯅꯣ ꯅꯪ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯣꯏꯔꯦꯀꯣ ꯉꯝꯗ꯭ꯔꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦ ꯌꯥꯔꯔꯣꯏ ꯅꯪ ꯁꯦꯝꯇꯣꯛꯄ ꯌꯥꯔꯔꯣꯏꯌꯦ ꯅꯄꯨꯟꯁꯤꯒꯤꯁꯨ ꯋꯥꯈꯜ ꯇꯥꯔꯔꯣꯏ ꯑꯔꯪ ꯑꯔꯥꯛ ꯈꯛꯇꯅꯤ ꯅꯪ ꯅꯨꯃꯤꯠ ꯇꯥꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯏꯃꯨꯡ ꯃꯍꯤ ಲಾಂಗ್ಲಿ ꯀꯨꯁꯨꯝꯁꯨ ꯋꯥꯈꯜ ꯇꯥꯕ ꯀꯧꯕ ꯂꯩꯇꯦ ꯂꯦꯝꯕꯁꯨ ꯃꯥꯒꯤ ꯃꯇꯧꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯀꯨꯁꯨꯝꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯒꯅꯤ ꯅꯣꯝꯒꯅꯤ ꯈꯪꯈꯤꯗ꯭ꯔꯤ ꯃꯥꯒꯤ ꯊꯣꯛꯄ ꯃꯇꯧꯗꯨꯅ ꯂꯩꯔꯤ ꯃꯅꯦꯝꯗꯨ ꯃꯁꯥ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯥ ꯍꯟꯅ ꯌꯦꯡꯗꯦ ꯂꯦꯝꯕ ꯊꯕꯛ ꯆꯠꯈꯤꯗ꯭ꯔꯤ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯋꯤ ꯀꯨꯁꯨꯝꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯃꯅꯦꯝ ꯁꯈꯤꯁꯨ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯦꯝꯕꯗꯨ ꯃꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯕ ꯇꯨꯡ ꯀꯨꯁꯨꯝꯒꯤ ꯃꯄꯥꯝꯒꯤ ꯃꯤ ꯀꯧꯔꯤ ꯑꯗꯨꯒ ꯋꯥ ꯂꯣꯏꯁꯤꯟꯅꯔꯁꯤ ꯃꯥꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯤ ꯀꯨꯁꯨꯝꯁꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯌꯦꯠꯄ ꯑꯝꯇ ꯇꯧꯔꯨꯗꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯋꯥꯈꯣꯡꯁꯦꯜ ꯈꯔ ꯄꯤꯔꯒ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯨꯁꯨꯝꯗꯨ ꯃꯄꯥꯝꯗ ꯂꯩꯕꯗꯒꯤ ꯀꯦꯅꯤꯡꯕ ꯀꯦꯔꯦ ꯁꯦꯠꯅꯤꯡꯕ ꯁꯦꯠꯂꯤ ꯂꯦꯝꯕꯗꯨ ꯌꯨꯒꯤ ꯏꯄꯥꯛꯇ ꯏꯔꯥꯛꯅꯔꯦ ꯃꯁꯥ ꯄꯨꯝꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯁꯣꯝꯗꯅ ꯊꯣꯏꯅꯨꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ ꯃꯀꯨ ꯃꯅꯦꯝꯒꯤ ꯃꯤꯠꯀꯤ ꯀꯨꯝꯍꯩ ꯑꯣꯏꯈ꯭ꯔꯦ ꯏꯇꯥꯎ ꯅꯪ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯏꯃꯥꯒꯤ ꯆꯍꯤꯒꯤ ꯀꯨꯃꯣꯟꯁꯨ ꯂꯥꯛꯀꯗꯧꯔꯤ ꯁꯤ ꯂꯣꯏꯕꯒ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯁꯤ ꯏꯇꯥꯎ ꯑꯩ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯈꯤꯔꯦ ꯑꯗꯨꯝꯅꯁꯨ ꯍꯥꯏꯅꯨꯗ ꯑꯩꯈꯣꯏꯅ ꯐꯅꯕ ꯁꯤꯟꯒꯦ ꯅꯁꯝ ꯅꯅꯥꯀꯥꯇꯣ ꯑꯝꯇ ꯁꯤꯠ ꯅꯥꯟꯅ ꯀꯧ ꯑꯁꯨꯝꯅ ꯃꯇꯥꯎꯁꯤꯡꯅ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯅꯨꯄꯤ ꯑꯃꯁꯨ ꯈꯪꯅꯍꯜꯂꯤ ꯃꯃꯥꯒꯤ ꯆꯍꯤ ꯀꯨꯃꯣꯟ ꯂꯣꯏꯕꯒ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯥꯟꯅꯗꯨꯅ ꯀꯩꯅꯥ ꯀꯠꯂꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯈ꯭ꯔꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ
ꯁꯣꯝꯗꯅ ꯀꯨꯁꯨꯝꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯐꯅ ꯀꯦꯔꯕꯁꯨ ꯀꯣꯏꯕꯤꯅꯕ ꯌꯥꯝꯃꯤ ꯂꯧꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯃꯆꯥ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗ꯭ꯔꯤ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯅꯩ ꯍꯣ ꯃꯆꯥ ꯌꯥꯎꯗ꯭ꯔꯕꯅꯤ ꯄꯣꯛꯄ ꯉꯝꯗ꯭ꯔꯕꯒꯤ ꯈꯥꯏꯅꯔꯛꯂꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯈꯔ ꯑꯃꯅ ꯍꯥꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯅꯤꯡꯗꯦ, ꯑꯣ ꯃꯅꯦꯝꯗꯣ ꯃꯥꯅ ꯍꯥꯠꯄꯅꯦꯁꯨ ꯍꯥꯏꯅꯩ꯫ ꯑꯁꯨꯝꯅ ꯀꯨꯁꯨꯝ ꯃꯍꯥꯛꯇꯤ ꯕꯗꯅꯥꯝꯒꯤ ꯃꯩꯔꯤꯂꯛꯇ ꯄꯨꯟꯁꯤ ꯋꯥꯅ ꯂꯦꯜꯂꯤ꯫ ꯅꯣꯡꯃꯁꯨ ꯊꯦꯡꯅꯩ ꯃꯍꯥꯛ ꯌꯦꯅꯦꯈꯥ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯌꯦꯡꯉꯤ ꯃꯇꯧꯗꯨ ꯊꯣꯏꯅꯨꯅ ꯃꯅꯦꯝꯒ ꯃꯆꯥꯅꯨꯄꯥꯒ ꯃꯄꯥꯝꯗ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯣꯟꯅ ꯀꯞꯆꯩ꯫ ꯂꯦꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯌꯥꯎꯔꯤ, ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯍꯧꯖꯤꯛꯇꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯂꯤ, ꯀꯨꯁꯨꯝꯗꯤ ꯃꯌꯥꯝꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯁꯤꯕ ꯉꯥꯏꯅ ꯍꯤꯡꯕ ꯇꯥꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯔꯝꯕ ꯋꯥꯔꯤꯅ ꯍꯦꯟꯅ ꯄꯥꯝꯕꯤꯕꯒꯦ ꯍꯥꯏꯕꯗꯤ ꯐꯦꯃꯤꯂꯤ ꯄ꯭ꯂꯦ, ꯍꯣꯔꯔ, ꯔꯣꯃꯥꯟꯁ, ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯕꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯣ꯫